Lakhipur Online Puthok November Gitang Kuntaruk Yumsa Kaisha Numit Ki Khomjinba Pao Tabirasi Ahanbada Maroi Pao Sagnai Rapa Saisakpa Jubin Garg Jumnasi Banate Hatpo Igani Haina Assam Ki CM na Bidhan Sabada Chetpa Wapam Thamkre Handak the government ki tabak pangkraba Sonai Jupati Singha Manipuri High School lagi haukiba Mahiroi Singbu Haraute Hamba Pongtokre Lakhipur Ahal Maruki Mapok Thorama Masung Chahigi Mipam Pangtokre Oza Aramam Razmanina Lake Dabada Maike Kayadagi Awaba Pongtok Narakli Awang Nokpok Lamdam Giluchingba Kayagaluinana Hayeng One North East Rally Agartala the Pangtok Lagani All Assam State Muay Thai Championship da Team Kangla Sana Medal Kunmari Lauduna Kasar Jila Gi Mingchat Porakre National Institute of Taekwondo Bontarapur Gi Sanaroi Singbo Ikai Khumnakre Amasung Ethiopia ki Mai ki Chingda ki Thoklok Pamai Khuna Bharat ki Atia Yauraktuna Flight Paibada Awa Pamayok Nakre Haujik Mapung Oiba Pau Tabirase Ngasi November ki Tang Kuntaruk Numid asibu Chahi Khudingi Constitution Day Natraga Sangbidhan Divas haina pangthoknai Kumja lising amaga chamapan nipumapan gi November gi kuntarukta Bharat ki Constitution Assembly na Bharat ki Sangbidhan asibu official oina ayaba piki amasung kumja lising amaga chamapan yangkai gi January gi kuntarukta gi chanaba hoki Masigi matangda Ministry of Social Justice and Empowerment na kumja lising aniga taramanga gi November gi taramapanda notification ama thoktuna miyamda Sangbidhan gi value sing yokhanana bagi pandamda Bharat Sarkar na chahi khudingi November gi kuntarukpu Sangbidhan Divas haina pangthoknana bawarip lauki Stay informed with Lakhipur Online. Sagnai Rapa Saisakpa Jubin Garg Jumnasi Banate Hatpo Igani Haina Assam ki CM Himanta Biswa Sarma na Bidhan Sabada Achetpo Wapam Thamkre Saisakpa Jubin Garg na Laikidabasi Miyoi Amana Hatpani Atuga Atokpa Miyoi Kharana Tengbang Kibani Haina Assam ki Mukhyamantri Himanta Biswa Sarma na ngarang Bidhan Sabha gi Ningtham Mifam gi Ahanba Numita Jubin Garg ki matangda Opposition Party na hanglakpa wahangi pakhumda mayek sengna phongtokre Laingak na maral lairaba singbu phagan nanaba madi soidanama ki ain gi matungina akan macharak pinanaba thorang tauri haina CM na thajaba pikhi banbayai Jubin laikidabagi case asida chenabani haiba phagat karba miyoi singa dudi Siam Kanu Mahanta Jubin gi manager Siddhartha Sharma bandmate Shekhar Jyoti Goswami co-singer Amrit Prabha Mahanta Jubin gi mari mata thokpa Sandipan Garg amasung mahaki PSO ani Nandeswar Bora amasung Pores Baishani Sonai Juboti Singha Manipuri High School da Vaishnavi Juboti Ningsing Lubna Silangduna Handakta Assam Government ki Thabak Phangkraba Sonai Juboti Singha Manipuri High School dagi tamkiba Mahiroi Mapanda Appreciation Certificate amasung Lengyan Phikudul tamduna haraute amba phongdokre haukiba ningthauka numita pangthokiba thoramda school asigi headmaster oibiramba K Prajababu namipamapu H Nirendra headmaster Y Ashok Kumar donor member Akhom Ongbi Ritana Athoiba Mithunglen gi phampham langda leitengki thoramasida felicitation phangkraba miyoi singadudi TH Lakitombi Sanarik Sana Rajkumari RK Bindyasana K Ratna S Manitomba Khetrimaim Bridges Arijit Ruhidas Sharma amasung Khetrimaim Nilamani Sarkar gi thabak phangkraba school asidagi haukiba mahiroi mapan asina makoi gi punsida thengnakiba awa ana kayabu miyamna paudamki Thoramda saruk yakiba Assam University ki professor KS Dhiren loinana Komlabati K Brajababu H Nirendra Y Asokna chingba miyoi singna thoromasiga mari leina pawafam kaya phongdoki Lubasigi president N Dhirena keynote address amasung general secretary K Karunana thagat wahi pikibaga loinana thoromadu loisinki Technician right there, ROCM work, ayo, handle some safety. I don't need I na probably judicial that ma'am, judicial that kau masak, yang masak anda kanjai anda. Posting kita dia, aku je hayang dokumen verification tak, atau appointment su warli ya itu.
Lakhipur ahal marupna sinduna November gi kunmari ningthau kabe numita lubasi gi kunhumdoi suba mapok thorma masung chahi gi mifam khorirol sanglen Lakhipur da pangthokre lup ki phiral singkatuna thorom hakolaba matung leiki draba lup ki thoburoi singi mafamda leisu katuna kai khomnakhe lup ki working president ingudam kantana mifam mapoiduna pangthokkiba khana nainabagi thoromda thoburen ingudam binotna chahi gi paudam amasung selthum gi hisaput ki thoramda lamdam asigi saknairaba mioi kharada senior citizen award piduna ikai khomnakhe makoi sing adudi potharaba oja thaudam rajendra samaj sebak Lakhinarayan kurmi potharaba oja sahitya sebak Chongtham Gaura Abujam Nilkumar Maimom Bondhu amasung potharaba police inspector Maunam Nikonjani Asam Sahitya Sabha Sonai Masana Sinduna Sonai Office da November ki kunmari da Lachit Divas pangthokre Thormasida Lupasigi President N. Dhiren General Secretary H. Debasis VP Karuna Mishra Professor K.S. Dhiren Nachingba member singna Bir Lachit ki saktam da hailei maira katune kai khumna zarba matung Lachit Barphukan gi mathauna baring jelamadi leibak ningba gi baramda tinkiba seba gi member singna nainakhi aroibada O More Apunar de saktuna thorom loisinki Siroi Lili Rasmani English School Singirbon gi Management Society gi founder member oibiramba Arambam Rasmani na laikedabada society asigi chairman CH Mohan Singh na chair lauduna school asida awaba phongdokpagi mifam ama pangthokre mifamda management society gi secretary K Birendra chairman CH Mohan Singh principal Jitendra Prakash Dubey loinana oja CH Bidit Kumar P Rajendra TS Nolini Kumar na chingba miyoi singna Oja asine hinglingai da pangthoklaba thabak thorom sing palladuna wangangkhe leikhidraba oja Arambam Rasmani gi thawai mirelna lairam lenda ingna chingna leirunaba minute ani tuminna leiduna thawni jakhi panba yai Singirbon maning lekai dagi Arambam Rasmani Singirbon High School gi headmaster oina chahi 13 thoirom thaupuram laba matung thabak tagi pothakhe mahak haukiba November gi kunithoi thangsa numita masagi anaba manamaram oraga leikidaba matamda masagi chahi 69 sukre mahaki machanupi ani mayanupa ani amasung masu sing leihori Naharol Khorirol Silup Assam gi matam amagi member oibiramba amadi Singirbon High School gi potharaba headmaster Arambam Rasmani na leikidabada Silup ki thobu basingna awaba phongdokre Naharol Khorirol Silup ki mihut kangbo amana hauki baning thauka banamita leikidraba oja asigi masagi yum Singirbon maning lekai da chatuna imung manungi awaba da su saruk yakre November ki tang 28 hayeng yumsa kaisa namita One North East Rally pangthok lagani haina Tipra Mothagi luchingba Pradut Kishore Manikya Deb Barmana Agartala da phongdokre rally asida Meghaloi ki Mukhyamantri Kanrat Sangma yauna awang nokpok lamdam gi luchingba kayana saruk yagadori Delhi na awang nokpok lamdam gi samaisya singbo araiba mong da loriba sigi mayokta miyamna apunba oina lepkadabani haina mahakna phongdokki rally asi Agartala gi Swami Vivekananda Moidan da pangthokani hairi Jorhat Jilagi Borohla da pangthokiba kunithoi suba All Assam State Muay Thai Championship da Kasar Jilagi mahut sinduna saruk yakhiba Team Kanglasana Jila sigi mingchat porakre November gi kunmathoi dagina kunmari phawba chathakiba championship asida Team Kanglasagi apunba sanaroi kunmarina tongan ba kanglupta saruk yaduna apunba medal kunmari porakre Masigi manungda gold medal 9 silver medal 8 amasung bronze medal 8 yauri sanaroi sing asibu lamjing lamtakpada Young Manipuri Council Assam YMCA gi General Secretary loinana Team Kanglasa gi founder amasung head coach Roshan Irom amasung team manager loinana Lakhipur branch gi head coach Kaisam Premjitna maroiba thodang lobiki Art of 8 limbs harga su khangnaba Muay Thai hariba masana si hojik matam gi oina striking da yamnamak kanaraba masana mani sanaroi singna utkiba punch amasung kick khudingmak makhoina tawkiba training amasung kathokpagi khudam amani masi team Kanglasa gi discipline amasung leptana honabagi thauna aduni hairi masana si lisingani gak puntareta Meghaloi da pangthokadoriba National Games da su yauragani haibagi paulakle Makhatana Kasar Masung Assam gi mingchat purak nanaba
टीम कांगला साना लेपतना होनादुना अचौबा थौदांग लौगनी हाइना हेड कोच रोशन इरोमना फोंदोखी खुरमजरी रोशन इरोमनी माइगेदगी मयाम अहान बददी आई मयाम पुनम ngasi tinbiro mयाम पुनम मक्ता आई माइगेदगी as a head coach of team kanglasa amadi young manipuri council assami general secretary mयाम पुनम बो थागत फोंदोकचरी ngasi lakpiraga khoi yangang sing sanaruba amasung mai paklak pangang singbu okpibei damakta ikai khumnaba okpibei damakta mयाम पुनम बो थागत फोंदोकचरी ngasi akoina laibase akoina sanaruba se si mamda details kadang hajarake mयाम दा खंगनबा अखोइना सानरुबा गेम से Muay Thai ni Muay Thai hari base 8 limbs martial arts ai khangnai hogi Thailand gi yam phajaba martial arts ni masi uje kwaidi gi stand up fight ai bata de striking the lep ga funa wada kwaidi hena effective oiba kwaidi hena sathi ba mujung kwaidi hena kana ba martial arts ni Muay Thai hari base masi gi andak 22nd kunithoi suba state championship akhoi Jorhat ki Borhola ko ba town namada pangthokhi adu pangthokpodo adu ga khoina saruk yazurubani championship hawbagi date na tang kun mathoi dagi tang kun mari phau asigi championship se pangthoki bani aduga akhoi gi kangla sa dagi khoi gi sindaw sing kun mari khak represent tawgi agi satra mayam kun mari represent tawgi silchar amadi Lakhipur branch dagi full laga 24 students represent tawgi kangla sa dagi through dagi ase adura Kasar district ki through dagi asida miyoi nipan na gold medal lobang amgi amasung miyoi nipan na silver medal lobang amgi amasung miyoi mapan na bronze medal lobang amgi aitai ado aina mayam da haijaning base asigi masana se hujik yam kanna phaugalakpa yam kanna popular oiba masana ni aduga lakadori ba 2027 da so national games Meghalaya da yam sauna pangthokadori sahi mari matung da pangthokpa national games ni masida su Muay Thai se include oirabani Meghalaya da pangthoktoriba national games da asigi damakta su akhoi hujik tagi full preparation da leirabani aduna akhoi hujik fight am da thadokte 2027 national games da khoina represent tawraga Assam state represent tawraga sanaraga mai pakpa program wa choba Assam thamjari National Institute of Taekwondo Pontarapur Kasarna Sinduna Institute asida tamliba sanaroi singi oiba bell promotion test Pontarapur auditorium da haukiba November 16 nongmaijing numita pangthokre hairiba promotion test asigi thoramda horongbam Omorendra Jyotish Samratna President aduga Sina Major President URDS amadi Horongbam Bimol President Nongthanglaima Art and Culture na athoiba mithunglen oina saruk yaduna mapungphana pangthokhiba galoinana haukiba September gi 19 dagi 19 phauba Uttar Pradesh ki Agra da pangthokhiba National Taekwondo Championship amadi Black Belt Promotion da gold medal ahum silver medal ani amasung bronze medal ama punna medal taruk black belt promotion da mai paklakpada sanaroi ahum yengkhom Manjor apokpa yengkhom Budhana PS Nihar apokpa PS Nipen amadi A Anuj Sharma apokpa A Anil Sharma makoi ahum gi mafam dasu certificate amadi black belt piduna pugning thagot pikhi black belt phangkiba sanaroi ahum asida National Institute of Taekwondo Pontarapur gi instructor Manoj Devna bell kunbiduna pugning thagot pikhi thoramasi gi president Horongbam Omorendra na instructor Manoj Devka meitei loirung phi yanbiduna ikai khumnaki loinana October gi 16 ta All Kasar Taekwondo Association na sinduna pangthokiba Assam State Taekwondo gi trial selection da National Institute of Taekwondo Pontarapur gi sanaroi mangana saruk yakhibada gold medal mari silver medal ani bronze medal ama punna medal taret phanglakiba sanaroi singdasu certificate pidunai kai khomnaki haina National Institute of Taekwondo Pontarapur gi organizing secretary Senjam Surchandra na paudamlakli Ethiopia gi highly gubbi dalaiba maigi chingda gi thoklakpa ut yawba maikhuna Bharat ki atiyada yawraktuna flight paibada awaba mayokna khre haukiba numit kharani asida maigi ching asida gi thoklakpa sulfur dioxide yawba ut wai chenba maikhuna Bharat ki Gujarat Maharashtra masung Delhi yawna rajya kayada air traffic da apan mathokan ki ainga saloisangi maike digi phongdokkiba matungina hairiba maikhu singadu ngarang numidang wairam dagi Bharat ki nongpok thangwa maige romda chatkhraga China romda changkhigani haire Lakhipur Online Channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu
अरोइबदा मरुओइबा पाव अमुखन्ना सगनाइरबा सैसकपा जुबिन गर्ग चुमना सिबा नते हाटपा ओइगनी हाइना असम की सीएम ना विधान सभा दा चेतपा वाफम थमख्रे हंदकता गवर्नमेंट की तबक फंख्रबा सोनाई जुबुति सिंहा मणिपुरी हाई स्कूल लगी हौकिबा माइरोइ सिंबु हराउते हम फोंदोख्रे लखीपुर अहल मरुप की मपोक थौरम अमसुंग चही की मिपम पांथोख्रे ओजा आरामम राजमनीना लेखिदबदा माइगे कयादगी आवाबा फोंदोखनरक्ली अवांग नोकपोक लमदम की लुचिंगबा कयागा लोइनना हयेंग वन नॉर्थ ईस्ट रैली अगरतला दा पांथोखलगनी ऑल असम स्टेट मुआई थाई चैंपियनशिप दा टीम कांगलासाना मेडल कुनमरी लौदना कासार जिला की मिंगचट पोरख्रे नेशनल इंस्टीट्यूट ऑफ ताइक्वांडो पोंतरापुर की सानारोइ सिंबु इकाई खुमनख्रे अमसुंग इथियोपिया की मई की चिंगदगी थोगलोकपा मैखुना भारत की आतिया यौरक्तुना फ्लाइट पाइबदा अवापा मायोकनख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक चबा ngasi gi oinadi matang asida loijare।